ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯁ ꯌꯔꯁꯨ ꯇꯧꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯅ ꯕꯨꯐꯦ ꯇꯥꯏꯞ ꯃꯌꯥꯝ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯑꯁꯤ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯀꯩꯀꯩ ꯆꯩꯔꯥꯎꯕꯒꯤ ꯐꯤꯁ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ ꯑꯗꯨꯒ ꯐꯤꯗꯕꯦꯛꯇꯣ ꯄꯤꯖꯔꯛꯀꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯗꯤ ꯂꯥꯏꯅ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯨꯅ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕꯁꯦ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯝꯕꯤꯁꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯆꯧꯗꯥꯖꯪ ꯑꯦꯔꯤꯌꯥꯗ ꯌꯧꯔꯦ ꯃꯐꯝ ꯑꯅꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯉꯩꯁꯦ ꯑꯅꯤ ꯅꯠꯇ꯭ꯔ ꯑꯍꯨꯝꯒꯨꯝꯕꯀꯣ ꯑꯁꯨꯝ ꯒꯨꯔꯒꯥꯎꯟꯒꯤꯁꯨ ꯑꯩ ꯀꯦꯞꯆꯔ ꯇꯧꯅꯕ ꯇꯧꯖꯔꯛꯀꯦ ꯁꯣ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯌꯧꯔꯦ ꯀꯜꯆꯔ ꯀ꯭ꯋꯤꯖꯤꯟ ꯉꯁꯤ ꯆꯩꯔꯥꯎꯕ ꯁ꯭ꯄꯦꯁꯦꯜꯗ ꯁꯤ ꯂꯩꯔꯦ ꯃꯪꯒꯟ ꯎꯇꯤ ꯆꯝꯐꯨꯠ ꯌꯣꯡꯆꯥꯛ ꯉꯧꯊꯣꯡ ꯀꯥꯡꯍꯧ ꯁꯒꯣꯜ ꯍꯋꯥꯏ ꯑꯔꯦ ꯕꯦꯇꯥ ꯄꯀꯧꯔꯥ ꯄꯥꯐꯣꯔ ꯑꯗꯨꯗ ꯂꯣꯏ ꯁꯨꯅ ꯌꯥꯎꯔꯦ ꯁꯦꯡꯉꯣ ꯍꯥꯏꯐꯦꯠ ꯐꯤꯂꯝꯁ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗꯣ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯅꯥꯝꯕꯨ ꯆꯥꯊꯣꯛꯇꯅ ꯁ꯭ꯋꯥꯏꯗ ꯍꯨꯏꯒ ꯌꯥꯝ ꯆꯠꯂꯝꯕꯅꯦ ꯍꯨꯏꯁꯨ ꯁꯤ ꯂꯩꯔꯦ ꯆꯥꯔꯝꯗꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏ ꯍꯨꯏꯁꯦ ꯆꯥꯊꯣꯛꯄꯅꯦ ꯀꯣꯡꯀ꯭ꯋꯥꯁꯤꯃꯗꯤ ꯄꯥꯝꯃꯤꯍꯦ ꯁꯤ ꯆꯩꯔꯥꯎꯕ ꯁ꯭ꯄꯦꯁꯦꯜ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯉꯁꯥꯏꯗꯩ ꯉꯥꯏ ꯂꯩꯔꯤ ꯆꯥꯕꯁꯦ ꯁꯤꯠ ꯐꯪꯗ ꯂꯩꯔꯦ ꯁꯣꯝꯗ ꯁꯤ ꯅꯥꯀꯟꯗ ꯐꯝ ꯂꯩꯔꯦ ꯄꯨꯔꯥ ꯆꯤꯜꯂꯦ ꯌꯦꯡꯉꯣ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯔꯤꯁꯥꯗꯁꯨ ꯑꯃ पुरꯛꯄꯅꯦ अꯉाꯡ अमा माजो कैसा है दोस्त बहुत बढ़िया कब से बैठे हो हाफ एन आवर वेटिंग टाइम काफी ज्यादा हो गया भीड़ ज्यादा चलेगा है ना आज यस हैप्पी स्पेशल न्यू खाने ईयर हैं आपको कहाँ से इंस्पिरेशन मिला यहाँ खाने के लिए आपसे अरे वाह like you're such a food enthusiast I just follow you wherever you go ओह माय गॉड मतलब वही है मिसो से मार्क विंग्स yes मिसो की मार्क विंग्स ओके वेट करते हैं एक बार है ना उसमें ही घूम भी गया ऊपर उतने में घूम भी गया ऊपर नहीं उसकी ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯖꯦꯀꯤꯒ ꯉꯁꯥꯏꯗꯤ ꯃꯊꯤꯟ ꯇꯥ ꯂꯩꯔꯕꯅꯦ ꯆꯥꯕꯗ ꯑꯩꯈꯣꯏ ꯊꯥ ꯑꯃꯗꯒꯤ ꯀꯩꯅꯣ ꯉꯥꯏꯔ ꯂꯩꯔꯕꯅꯦ ꯁꯤ ꯆꯥꯕꯒꯤ ꯆꯩꯔꯥꯎꯕ ꯁ꯭ꯄꯦꯁꯦꯜ ꯑꯅ ꯑꯩꯈꯣꯏ ꯁꯨꯔꯦ ꯑꯩꯈꯣꯏꯁꯨ ꯐꯝꯃꯣ ꯍꯧꯔꯁꯦ ꯐꯝꯃꯣ ꯅꯪ ꯈꯨꯠ ꯍꯥꯝꯃꯕꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ ꯌꯦꯡꯉꯣ ꯄꯥꯐꯣꯔꯁꯨ ꯂꯥꯛꯑꯦ ꯁꯤ ꯂꯩꯔꯦ आइटम से खाएंगे अदुदी हौरजिरा बस चूस ले हौरजे हावे करमनो पनीर रा पनीर दी हावनी के ये उमोयबा हौरो नंग लगदो चावरो कइदो यानो चा हवाई जु लेरे सगोलोय ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯥꯎꯗꯕ ꯁꯤ ꯁꯨꯛꯇꯥꯅꯤꯅꯦ ꯎꯔꯕ ꯕ꯭ꯂꯦꯛ ꯀꯂꯔꯁꯤ ꯁꯨꯛꯇꯥꯅꯤ ꯁꯤꯗ ꯍꯦꯔ ꯂꯩꯔꯦ ꯃꯔꯣꯏ ꯕꯣꯔꯥ ꯑꯩ ꯈ꯭ꯋꯥꯏ ꯃꯔꯣꯏ ꯕꯣꯔꯣꯏꯗꯣ ꯕꯣꯔꯤꯗꯣ ꯑꯩ ꯈ꯭ꯋꯥꯏ ꯐꯦꯚꯔꯦꯠ ꯑꯩꯅ ꯎꯇꯤ ꯅꯝꯕ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏ ꯑꯉꯧꯕ ꯀꯣ ꯁꯤꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯁꯤꯅ ꯀꯩꯅꯣ ꯁꯤꯅ ꯆꯨꯝꯅꯒꯤ ꯗꯥꯜ ꯍꯥꯏꯇꯥꯔꯦ ꯃꯨꯡ ꯗꯥꯜ हेलो ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯗꯥꯝ ꯀꯩꯀꯥ हेलो ꯀꯥꯡꯍꯧ ꯍꯩꯗꯣ ꯑꯃꯗꯣ ꯍꯩꯗꯣ आप कौन बोल रहे हो ꯁꯤꯅ ꯃꯤꯛꯁ ꯚꯦꯖ ꯁꯤ ꯂꯩ ꯍꯧꯔꯣ ꯎꯇꯤ हाँ जी ꯂꯩꯔꯦꯀꯣ बताइए ꯆꯥꯅꯕ ꯆꯥꯔꯣ ꯍꯥꯎꯔꯗꯤ ꯌꯦꯡꯉꯣ ꯑꯇꯣꯞꯄ ꯃꯐꯝꯗ हाँ जी ꯋꯥꯠꯂꯤꯀꯣ ꯑꯩꯈꯣꯏꯁꯦ ट्राई ꯇꯧꯗꯕ खरा चार्ज सही हाँ जी बताइए आगे हाँ हाँ है भाई और तो मैं साव याद दे भाई हवाई दे हो जाएगा चंबा अभी अभी यार आई एम बिजी समवेयर आई कॉल यू बैक लेटर हवाई दिन नॉर्मल लेदा तो फल लेते तुम ची पक कनो को चाओ पकोड़ा जो ले तो पकोड़ा लो कई दो है ना सी बो सुल्तानी के ट्राई तो उधर ना
ngầu đấy cháu ngon đấy Sultani to Adrak strong, yeah? khá to gạo cái mà rồi đồng mông trà đấy rồi lúc sáng cái đi qua tôi bớt tiền You tôi can? vào đi so khơi ở dưới cái tôi đã han bớt sang ngủ đó đồng nào Yeah. yar vào đó mà khá tập dụng try to rồi Uy na charak tawga. makal matel do cha do kuir na ko Sultani ga do nang usod na ri cha phang pote Hangwante kaya da. adune maroi tongba tegi na hayai do sarai do nang di tummena chadre do si sabdar jang ji lam na to bujum ma khoi attack do je natra charau bu chahim dam glak pani na ko sop nung sop adu da diam leiba adu charau bu jam mukhak ne do sei ji ga khoi pulap among tang sak tang ba sida zum lei na sak sang na si di try to dri mathang tak tar si sak sang hai te How is the ha How is the high? si jira Ah. oh ai tôi đâu có khăng đấy tôi son đó chất là cái gì Không được. thế là coi gì yok salok to đấy polis xí lệ đấy co polis đấy xí mà thật xí này tôi cái nó gì sắc không muốn yêu đấy gì second innings ki second ki ado ina nay ra zina tra si dong à si tek tor zina lao chang gì lao welcome welcome to West Indies come đâu với nào yêu đấy cái này cái Vikram đấy power Ronaldo rồi đấy quay phàm đi nào ni khăng này ai cái nào gì đó quay đi chẳng ba cái đó nó as kamain sa tôi nó sẽ được cái nó này tăng ngày lúc cái đi tăng ngày gì đó gì à ngày ta đây nè gì à Saya sih namanya ngasih ada juga. tiếng ngày gì à rồi Iya. phúc tôi cái tiếng thần lợn này nè thật xin bây giờ nó vào mà nè nó son nắm cho hàng nhiều quá mà rồi lấy xin second chú bài tay bây giờ nít nữa thật còn mà tôi sao vậy đó làm gì cái nữa Mana tuh nggak saya asumsi sama karena tahu dah. alkin ra ko do akoy da paung sar ko do lakti ki no ka head ko do aduga lagan kai da sinakan ji yone atomi masa do ne khoi nang ko ain kin haro ina ong da tawjira je kana keno ne khoi gi ong try to je ke utai bari sakhung mine o mathel je moi ama ni ahum mari manga taruk taret nipan mapan tara drama to try to round something round the drama is sure tem sile 400 है वो नसीगी हो माने नसीगे दंग ने से को चाखों में मैम ला है चाखों प्रो मैक्स की पोत से ngasi ट्राई तौर से मोय ब्रो इद ब्रो दो टेस्ट ना हाई तारे को कई कई ओदो नो याम सिगी जा अंतंग बिहो को कोई याम बजु ले रे सो सो याम कई कई सिना सना थोंग ले रे को सना थोंग बजे सोन ले को माइ थम बजे को चल रे उती थोंग ले रे उती नी सिना खेर ले रे खेर ले रे पकोड़ा ले रे पकोड़ा पकोड़ा गणेश मन गरे मजा दो रे सिना चना बादाम का खामेन गंगो ले रे ओके हंगवा सिना हई थोंग ले रे हई जे कनो दो ने चोरफोन चोरफोन ये चादो सिना चोरफोन मनोई बोरी थोंग ले रे को मरोई बोरी आई फेवरेट सिना मगन थोंग ले रे मंगन तोंबा हवाई सिना कोबी का मिक्स वेज है मिक्स तारे वेज ओके सिना इरोमदा इरोम्बा योंचाक का यारोगा उन को को चाय रे तो मैं सिना कोई की केनो तेहतर अमित कंगमेट ओ कंगमेट ने वो कong थाई ने केनो अदि पापड़ लेरे से तो तावर खान अदि चाक सु लेरे चाक मतक सिदा कोई केनो जो तोंगे करी चंपु दोइना दगी कोई नाथोन हाबी अचार दुगा अदि मयाम सि ai नान जो हाई यो दो से साखुम मै ब्रांड तो मोय लुम लुम लाव से येंग बदन फील तो दो सी जो सी जो चाखुम ब्रांड तो रे को ए हाई small things that do detailing am tor mo the pot have the interest long to tar the lo na bo thawai yong na to do pot macha do in thok ni pot aso to ge even chamas to bo khoi ke no to ni kari chakum mana branding apa do
ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯏꯕꯅꯦ ꯆꯥꯛꯈꯨꯝꯕꯅ ꯊꯣꯛꯂꯛꯇ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯆꯥꯛꯈꯨꯝ ꯍꯌꯦꯡ ꯊꯕꯛ ꯇꯧꯒꯦꯗꯤ ꯄꯣꯠ ꯃꯆꯥꯁꯤ ꯗꯤꯇꯦꯂꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯃꯔꯨꯅꯦꯕꯀꯣ ꯑꯗꯩ ꯁ꯭ꯀꯣꯞ ꯐꯣꯔ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯤꯗꯤ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯕꯠ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯋꯦ ꯁꯤꯗ ꯎꯔꯦꯕ ꯄꯣꯠꯁꯦ ꯆꯥꯛꯈꯨꯝ ꯀꯥꯏꯅ ꯑꯗꯒꯤ ꯀꯩꯅꯣꯝ ꯍꯥꯏꯖꯅꯤꯡꯕ ꯏꯌꯥꯝꯕꯅꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯀꯂꯔꯐꯨꯜꯅꯤꯅꯀꯣ ꯁꯦ ꯃꯌꯥꯝꯁꯦ ꯁꯤ ꯍꯥꯞꯄ ꯀꯥꯟꯗ ꯁꯤ ꯇꯧꯕꯁꯦ ꯃꯤꯇ꯭ꯔꯪꯅꯦꯕ ꯇꯧꯔꯤꯁꯦ ꯆꯥꯕꯁꯤꯗ ꯂꯣꯏꯅꯃꯛ ꯀꯔꯝꯕ pure beige ꯉꯥꯛꯇꯅꯤ ꯃꯥꯅꯦ ꯃꯤꯇ꯭ꯔꯪ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯃꯥꯅꯦ ꯃꯤꯠꯁꯦ ꯃꯥꯅꯦ ꯊꯛꯄꯗꯣ ꯃꯈꯜ ꯃꯈꯜ ꯀꯂꯔꯁꯦ ꯈꯔ ꯑꯃꯅ ꯌꯦꯜꯂꯣ ꯈꯔ ꯑꯃꯅ ꯁꯤ ꯄꯔꯄꯜ ꯈꯔ ꯑꯃꯅ ꯑꯩꯈꯣꯏ ꯌꯦꯜꯂꯣꯏꯁ ꯄꯥꯄꯣꯔ ꯁꯤ ꯌꯦꯜꯂꯣ ꯀꯂꯔ ꯃꯈꯜꯅꯦꯕ ꯁꯤ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯃꯌꯥꯝꯁꯤꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯠꯁꯦ ꯐꯪꯕ ꯍꯣꯠꯅꯕꯁꯦ ꯉꯁꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯔꯥ ꯄꯦꯛ ꯊꯟꯕꯅꯦꯕ ꯑꯗꯣ ꯑꯅꯧꯕ ꯁꯦꯠꯑꯞꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗꯝꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯅꯦꯛꯁ ꯑꯁꯣꯝꯗꯝꯁꯨ ꯂꯩꯔꯤꯕꯅꯦ ꯃꯁꯥꯒꯤ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯕ ꯂꯣꯏꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯉꯁꯤ ꯅ꯭ꯌꯨ ꯏꯌꯔ ꯁ꯭ꯄꯦꯁꯦꯜꯁꯦ ꯊꯦꯡꯗꯤ ꯊꯦꯡꯖꯤꯜꯂꯦ ꯑꯩꯅ ꯆꯥꯔꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪꯗꯤ ꯊꯦꯡꯉꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ ꯑꯦꯟ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯌꯥꯝ ꯍꯧꯔꯁꯤꯅꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯛꯁꯦ ꯁꯤꯗ ꯈꯤꯇꯪ ꯆꯪꯁꯜꯂꯛꯑꯣ ꯁꯤ ꯀꯔꯝꯕꯅ ꯍꯥꯟꯅ ꯍꯧꯖꯤꯒꯦ ꯎꯇꯤꯁꯦ ꯍꯧꯁꯤꯔꯥ ꯎꯇꯤꯁꯦ ꯍꯧꯔꯒꯦꯀꯣ ꯎꯇꯤꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯀꯨꯝ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯁꯦ ꯍꯥꯏꯐꯦꯠ ꯎꯇꯤꯁꯤꯒ ꯄꯥꯐꯣꯔꯁꯤꯒ ꯀꯣꯝꯕꯣꯁꯤꯅꯤ ꯃꯩ ꯇꯥꯏꯁꯦ ꯆꯝꯂꯞꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯌꯥꯎꯈꯤꯗꯥ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯀꯣꯔꯥꯁꯨ ꯌꯥꯎꯈꯤꯕꯅꯦ ꯄꯀꯣꯔꯥ ꯁꯤꯁꯦ ꯈꯔ ꯒꯥꯔꯅꯤꯁꯤꯡ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯌꯦꯡꯉꯦꯀꯣ ꯕꯠ ꯎꯇꯤꯗꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄꯒꯨꯝꯕ ꯌꯥꯎꯔꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯦꯕꯀꯣ ꯆꯨꯝꯕ꯭ꯔꯥ ꯅꯥꯀꯟꯗ ꯑꯗꯣ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯥꯡꯃꯦꯠ ꯂꯩꯔꯦ ꯉꯁꯤ ꯃꯦꯔꯥꯃꯦꯁ ꯑꯣꯏꯔ ꯃꯥꯅꯦꯀꯣ ꯁꯤꯒ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯀꯣ ꯌꯥꯏ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯛꯁꯜꯂꯛꯎꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯀꯔꯤꯕ ꯄꯀꯣꯔꯥꯁꯦ ꯁꯤꯁꯦ ꯃꯍꯤꯒꯁꯦ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯁꯤ ꯂꯥꯎꯏꯁꯦ ꯌꯦꯡꯉꯣ ꯁꯦ ꯁꯤꯒꯁꯦ ꯁꯨꯝꯕꯁꯦ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝꯒ ꯂꯥꯎꯕꯁꯦ ꯍꯣꯏ ꯑꯗꯨꯒ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯅꯦ ꯁꯤꯅ ꯈꯤꯇꯪ ꯊꯤꯛ ꯑꯣꯏꯔꯦꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯃꯦꯕꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯈꯤꯇꯪꯒ ꯄꯀꯣꯔꯥ ꯈꯤꯇꯪ ꯀꯥꯏꯔ ꯀꯥꯟꯗ ꯃꯤꯛꯁ ꯇꯧꯈꯤꯕꯒꯤ ꯀꯩꯅꯣ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯁꯦꯀꯣ ꯂꯥꯏꯠ ꯑꯣꯏꯔꯒ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯁꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯈꯨꯠꯅ ꯍꯦꯛꯇ ꯂꯧꯔꯒꯀꯣ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯃꯤꯗꯜ ꯅꯣꯠ ꯁꯣ ꯒ꯭ꯔꯦꯠ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯩꯅꯣ ꯅꯥꯇꯣꯟ ꯍꯥꯞꯄꯁꯤꯁꯨ ꯑꯁ ꯍꯥꯎꯋꯦ ꯁꯤꯁꯨ ꯃꯩ ꯇꯥꯏ ꯌꯥꯝ ꯂꯥꯎꯋꯦ ꯁꯤꯃ ꯁꯤ ꯀꯜꯂꯦ ꯃꯁꯤ ꯏꯟꯇꯦꯟꯁꯤꯇꯤ ꯅꯨꯡꯉꯥꯏ ꯀꯥꯡꯍꯧꯁꯦ ꯂꯧꯊꯕꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯇꯧꯔ ꯇꯧꯕꯗꯣ ꯌꯣꯡꯆꯥꯛꯀꯤ ꯀꯥꯡꯍꯧ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯃꯃꯤꯡ ꯀꯧꯕꯅꯣꯗꯤ ꯊꯣꯏꯗꯣꯛꯄꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯑꯗꯨ ꯌꯣꯡꯆꯥꯛ ꯍꯥꯞꯄꯒ ꯇꯧꯕ ꯀꯥꯡꯍꯧꯗꯨꯅꯤ ꯃꯣꯏ ꯁꯤꯁꯦ ꯌꯥꯎꯔꯤꯁꯦ ꯍꯧꯖꯤꯛ ꯌꯦꯡꯖꯕꯗꯤ ꯆꯨꯝꯃꯦ ꯀꯣꯕꯤꯅꯤ ꯍꯣꯔꯦꯟ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯔꯝꯃꯦꯁꯦ ꯁꯤ ꯈꯥꯃꯦꯟ ꯀꯥꯡꯍꯧꯁꯦ ꯁꯤ ꯍꯥꯎꯋꯦ ꯁꯤ ꯑꯗꯨꯝ ꯇꯦꯁꯇꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯆꯝꯂꯞꯅ ꯊꯥꯎꯕꯨꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯆꯥꯛꯇꯣ ꯄꯨꯔꯥ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯑꯗꯣ ꯃꯊꯦꯜꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯀꯣ ꯌꯥꯝꯕꯗꯨꯅ ꯀ꯭ꯋꯥꯟꯇꯤꯇꯤꯁꯨ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯗꯦ ꯎꯇꯤꯁꯦ ꯇꯣꯞ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯤ ꯕꯦꯡꯒꯟ ꯁꯤꯁꯨ ꯍꯥꯎꯔꯦ ꯄꯀꯣꯔꯥꯁꯤꯃꯗꯤ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯏꯔꯣꯝꯕꯁꯨ ꯆꯥꯔꯦ ꯑꯩ ꯈꯔ ꯃꯇꯠ ꯃꯇꯠ ꯆꯥꯔꯦ ꯍꯩꯁꯤꯃꯗꯤ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏ ꯇꯧꯖꯈꯤꯒꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯌꯦꯡꯁꯤ ꯁꯤ ꯍꯩꯁꯦ ꯆꯥꯃꯁꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯆꯣꯔꯐꯣꯟꯒꯤꯗ ꯃꯌꯥꯝ ꯆꯥꯕ ꯐꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯦ ꯃꯌꯥꯝꯗꯤ ꯁꯤ ꯑꯃ ꯊꯛꯈꯤꯗꯧꯕ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯇꯔꯀꯥꯒ ꯍꯥꯞꯄꯦ ꯖꯤꯔꯥꯒ ꯑꯝꯕꯣꯟꯗꯅꯗꯤ ꯊꯥꯎ ꯈꯤꯇꯪ ꯌꯩꯔꯒ ꯇꯧꯋꯦ ꯍꯥꯎꯋꯦ ꯃꯁꯤꯃꯁꯨ ꯍꯣꯏꯁꯦ ꯌꯥꯝ ꯊꯨꯝꯕ ꯅꯠꯇꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯃꯗꯤ ꯌꯥꯔꯦ ꯃꯩ ꯁꯤ ꯆꯥꯗ꯭ꯔꯤꯀꯣ ꯑꯇꯣꯞꯄ ꯑꯔꯦꯝꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯦꯛꯀꯨꯝꯕ ꯇꯧꯖꯈ꯭ꯔꯒꯦꯀꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ
ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯄꯟꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯗꯁꯨ ꯁꯨꯃꯥꯏꯅ ꯊꯥꯂꯤ ꯆꯥꯎꯅ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯇꯧꯔꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯡꯒꯨꯝꯕ ꯑꯞꯀꯃꯤꯡꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯀꯩꯅꯣꯁꯦ ꯀꯥꯡ ꯂꯥꯛꯑꯅꯤꯀꯣ ꯑꯥ. ꯀꯥꯡꯗꯗꯤ ꯑꯩꯈꯣꯏ ꯂꯥꯁ ꯌꯔꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯥꯡꯗꯗꯤ ꯈꯦꯆꯤ ꯆꯥꯕ ꯐꯖꯅ ꯆꯠꯅꯩꯗꯅ ꯈꯦꯆꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯗ ꯐꯖꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯅ ꯊꯝꯅꯥꯒ ꯇꯧꯔꯒ ꯊꯝꯅꯥ ꯃꯊꯛꯇꯒ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒꯨꯝꯕ ꯑꯗꯒꯤ ꯄꯀꯣꯔꯥ ꯑꯗꯒꯤ ꯎꯃꯣꯔꯣꯛ ꯃꯍꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯥꯏꯇꯦꯝ ꯃꯃꯥꯡꯗ ꯑꯥꯏꯇꯦꯝ 12 ꯇꯔꯥꯅꯤꯊꯣꯏ ꯇꯧꯕꯅꯦ ꯑꯗꯣ ꯃꯃꯥꯡ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯇꯧꯒꯅꯦꯕ ꯍꯥꯏꯗꯤ 300 400 ꯑꯣꯀꯦ ꯑꯗꯨ ꯇꯧꯔꯒ ꯑꯟꯂꯤꯃꯤꯇꯦꯠ ꯐꯨꯗ ꯑꯣꯏꯒꯗꯣꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒꯤ ꯀ꯭ꯂꯤꯞꯄꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣꯀꯣ ꯀꯃꯥꯏꯅ ꯀꯩꯅꯣ ꯀꯥꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯁꯝ ꯑꯩꯈꯣꯏ ꯀꯁꯇꯃꯔ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯃꯔꯛ ꯃꯔꯛꯇ ꯈꯦꯆꯤ ꯇꯧꯕꯤꯌꯨ ꯄ꯭ꯂꯥꯎ ꯇꯧꯕꯤꯌꯨ ꯃꯥꯅꯦ ꯃꯥꯅꯦ ꯁꯨꯝ ꯏꯚꯦꯟꯒꯨꯝꯕ ꯇꯧꯔꯒ ꯃꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯑꯗꯨꯒ ꯑꯞꯀꯃꯤꯡ ꯗꯦꯠ 14 ꯑꯩꯈꯣꯏ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕꯁꯨ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯅꯤ ꯊꯣꯛꯄꯅꯤ나 ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯦꯝ ꯗꯤꯁ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯞꯀꯃꯤꯡ ꯅꯦꯛꯁ ꯒꯧꯔ ꯆꯩꯔꯥꯎꯕꯁꯨ ꯑꯗꯨꯝ ꯁꯦꯝ ꯀꯩꯅꯣ ꯐꯪꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏꯕ ꯍꯣꯏ ꯁꯤ ꯃꯤꯁ ꯇꯧꯔꯁꯨ ꯁꯤ ꯃꯤꯁ ꯇꯧꯔꯁꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯅꯪꯕꯤꯍꯧꯗꯕ ꯁꯝ ꯁꯨꯇꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯃꯟꯊꯦꯟꯒꯤꯁꯨ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯃꯥꯔꯆꯀꯤ ꯑꯦꯟ ꯑꯣꯏꯕ ꯑꯦꯟ ꯑꯣꯏꯕꯅꯤꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯁꯨ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯂꯥꯛꯄ ꯅꯪꯕꯤꯍꯧꯗꯕ ꯃꯌꯥꯝ ꯑꯗꯨꯝ ꯗꯦꯠ 14ꯗ ꯁꯦꯝ ꯑꯩꯈꯣꯏ ꯁꯦꯝ ꯁꯤꯒꯤ ꯗꯤꯁ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯁ ꯌꯔꯁꯨ ꯑꯗꯨꯝ ꯇꯧꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯅ ꯕꯨꯐꯦ ꯇꯥꯏꯞ ꯑꯣꯀꯦ ꯃꯃꯥꯡꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯃꯥꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯝꯇ ꯂꯧꯗꯦ ꯀꯁꯇꯃꯔ ꯑꯝꯇꯗꯒꯤ ꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯄ꯭ꯂꯁ ꯕꯨꯐꯦ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯅꯦꯛꯁ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯐ꯭ꯔꯤꯗ ꯆꯥꯕꯁꯦ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯋꯦꯕ ꯃꯥꯅꯦ ꯂꯣꯏ ꯃꯥꯅꯦ ꯐꯤꯗꯕꯦꯛ ꯄꯤꯔꯝꯃꯦꯕꯀꯣ ꯃꯥꯅꯦ ꯍꯣꯏ ꯑꯩ ꯁꯝ ꯑꯗꯨꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯝꯗ ꯂꯨꯄꯥ 50ꯗ ꯆꯥꯝꯃꯔꯥ ꯃꯥꯅꯦ ꯃꯥꯅꯦ ꯖꯁ ꯁꯨꯃꯥꯏꯅ ꯃꯤꯡ ꯂꯧꯔꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯕꯨꯐꯦ ꯇꯧꯒꯦꯅ ꯈꯟꯖꯔꯤ ꯑꯞꯀꯃꯤꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯁꯇꯃꯔ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯗꯦꯜꯂꯤꯗ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯨꯖꯤꯟ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯧꯖꯤꯛ ꯍꯥꯎꯇ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯦꯚꯦꯜ ꯌꯧꯗ꯭ꯔꯒꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯑꯃꯈꯛꯇꯪ ꯉꯥꯏꯖꯔꯤ ꯗꯦꯜꯂꯤꯁꯤꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩ ꯍꯣꯠꯅꯖꯔꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯔꯒꯣ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯐ꯭ꯔꯦꯁ ꯉꯥꯛꯇ ꯁꯝꯃꯔꯅꯤꯅ ꯈꯤꯇꯪ ꯄꯠꯄ ꯄꯨꯟꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝꯗꯤ ꯍꯣꯠꯅꯖꯔꯤ ꯍꯣꯏ ꯑꯗꯣ ꯀꯁꯇꯃꯔ ꯈꯤꯇꯪ ꯄꯦꯟꯗꯕꯗꯤ ꯈꯤꯇꯪ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯕꯠ ꯁꯤ ꯄꯦꯜꯂꯤ ꯄꯦꯟꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯑꯣ ꯑꯩꯗ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯖꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯌꯥꯝꯕ ꯀꯩꯅꯣꯝꯇ ꯈꯪꯖꯅꯤꯡꯕꯅ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯨ ꯂꯩ ꯁ꯭ꯋꯥꯏꯗ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯆꯥꯎꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯣ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯀꯦꯇꯔꯤꯡꯒꯨꯝꯕ ꯑꯗꯨꯝꯕꯩꯁꯨ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯤ ꯑꯩꯈꯣꯏ 30ꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯄꯥꯝꯃꯦ 50ꯒꯤ ꯄꯥꯝꯃꯦ ꯑꯗꯨꯒꯨꯝꯕꯩꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩꯈꯣꯏ ꯀꯦꯇꯔꯤꯡ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯀꯦꯇꯔꯤꯡꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯍꯥꯏꯗꯔ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜꯗ ꯀꯦꯇꯔꯤꯡ ꯑꯃ ꯂꯩ ꯐꯔꯤꯗꯕꯥꯗ ꯑꯣꯀꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕꯅꯦ ꯃꯥꯏꯁꯦ ꯑꯩ ꯁꯤꯗꯒꯤ ꯄꯦꯛ ꯇꯧꯔꯒ ꯊꯤꯟꯕꯗꯤ ꯍꯥꯏꯗꯤ ꯍꯥꯎꯔꯔꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯩ ꯁꯤꯗꯒꯤ ꯑꯩꯒꯤ ꯁꯦꯐ ꯃꯦꯟ ꯑꯣꯏꯅ 2 3 ꯊꯥꯔꯒ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯗꯤꯁꯇꯣ ꯑꯥꯗ ꯆꯠꯂ ꯊꯣꯡꯍꯟꯕ ꯑꯇꯣꯞꯄ ꯑꯃꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯛꯄꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤ 50ꯒꯤ 60ꯒꯤ ꯑꯗꯨꯒ 100ꯒꯤ ꯑꯗꯨꯝ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯄꯦꯀꯤꯡ ꯇꯧꯖꯔꯒ ꯑꯗꯨꯝ ꯇꯧꯖꯔꯤ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯝ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯦꯇꯔꯤꯡ ꯑꯗꯨꯝ 11 12 ꯑꯗꯨꯝ ꯁꯨꯔꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯍꯥꯏꯐꯦꯠꯁꯨ ꯎꯖꯈꯤꯕ ꯍꯥꯏꯕꯗꯤ ꯁꯤ ꯇꯁꯦꯡꯅꯃꯛ ꯈꯪꯕꯗꯤ ꯅꯠꯇ꯭ꯔꯤꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯎꯏꯌꯦꯕ ꯇꯧꯋꯦ ꯁꯤꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯣꯏ ꯍꯣꯏ ꯀꯦꯇꯔꯤꯡ ꯑꯗꯨꯝ ꯇꯧꯋꯦ ꯗꯟ ꯕꯥꯏ ꯆꯥꯛꯈꯨꯝꯃꯟ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯁꯨ ꯂꯩꯕ ꯆꯥꯛꯈꯨꯝ ꯑꯃꯁꯨ ꯃꯩꯇꯩ ꯆꯥꯛꯈꯨꯝ ꯑꯃꯁꯨ ꯂꯩꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯡꯂꯤ ꯆꯥꯛ ꯍꯣꯏ ꯍꯣꯏ ꯗꯥꯏꯁ ꯈꯨꯝ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯑꯗꯒꯤ ꯍꯟꯗꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯍꯥꯟꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤꯅꯀꯣ ꯑꯗꯨꯁꯨ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯦꯅ ꯇꯥꯏꯅꯦ ꯆꯥꯛꯁꯪ ꯑꯅ ꯑꯣꯟꯈ꯭ꯔꯦ ꯑꯗꯨ ꯁꯦꯝ ꯕ꯭ꯔꯥꯟꯁꯅꯤ ꯍꯥꯏꯗꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯃꯃꯤꯡ ꯑꯅꯤ ꯃꯥꯟꯅ ꯂꯩꯕꯁꯦ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯃꯅ ꯆꯥꯛꯈꯨꯝ ꯑꯗꯨꯒ ꯑꯃꯅ ꯆꯥꯛꯁꯪ ꯑꯗꯨꯃꯥꯏꯅ ꯊꯣꯟꯖꯕꯅꯤ ꯁꯦꯝ ꯂꯦꯟꯗ ꯂꯩꯍꯧꯕꯗꯣ ꯂꯦꯟꯅꯤ ꯑꯩꯗꯤ ꯑꯅꯧꯕꯅꯦꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯗꯣ ꯑꯗꯨꯝ ꯁꯦꯝ ꯃꯃꯤꯡ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯕꯤꯔꯛꯑꯣ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯑꯗꯨꯝ ꯗꯦꯜꯂꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯔꯤꯜꯗꯗꯤ ꯀꯦꯇꯔꯤꯡ ꯑꯅꯤꯅꯦ ꯑꯃꯅ ꯏꯅꯥꯎꯄꯥꯒꯤ ꯀꯖꯤꯟ ꯕ꯭ꯔꯗꯔ ꯑꯃꯒꯤ ꯁ꯭ꯋꯤꯁꯇꯤ ꯄꯨꯖꯥꯒꯤ ꯃꯥ ꯃꯤ 90ꯃꯨꯛꯀꯤ ꯍꯥꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯁꯟ ꯀꯨꯟꯁꯅꯦ ꯅꯛꯄꯅꯤꯁꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯁꯥꯔꯚ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯣ ꯑꯁꯣꯝ ꯒꯨꯔꯒꯥꯎꯟ ꯔꯣꯝꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯦ ꯍꯥꯏꯗꯤ ꯁ꯭ꯋꯥꯏ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯒꯨꯔꯒꯥꯎꯟꯁꯤꯁꯨ ꯈꯤꯇꯪ ꯋꯥꯀꯠꯇꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯒꯨꯔꯒꯥꯎꯟꯁꯦ ꯗꯦꯜꯂꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯣ ꯀꯔꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯄꯥꯎꯒꯤꯁꯦ ꯍꯣꯏ ꯁꯦꯡꯅ ꯗꯥꯏꯅꯤꯡ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩ ꯁꯦꯡꯅ ꯂꯩꯇ꯭ꯔꯤ ꯕꯠ ꯑꯩ ꯒꯨꯔꯒꯥꯎꯗ ꯂꯩꯕ ꯑꯩ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯃꯌꯥꯝ ꯑꯃ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ
ꯑꯩꯉꯣꯟꯗꯒꯤ ꯎꯕꯔ ꯖꯣꯃꯥꯇꯣꯕꯨꯗꯤ ꯌꯧꯗ꯭ꯔꯦ ꯕꯠ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯔꯒ ꯑꯩ ꯄꯣꯔꯇꯔꯗ ꯎꯕꯔꯗ ꯃꯌꯥꯝ ꯑꯃ ꯁꯔꯚꯤꯁ ꯇꯧꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯕꯨ ꯁꯝꯃꯔ ꯌꯧꯔꯛꯄꯅꯤꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯝꯃꯔ ꯌꯧꯔꯛ ꯇꯥꯔꯒꯗꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁꯦ ꯄꯨꯡ ꯑꯃ ꯆꯪꯕ ꯃꯇꯝꯗꯗꯤ ꯗꯦꯃꯦꯖ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯕꯠ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯑꯩ ꯁꯥꯔꯚꯤꯁ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦꯅꯦ ꯒꯨꯔꯒꯥꯎ ꯑꯥꯏꯗꯔ ꯅꯣꯏꯗꯥ ꯑꯩ ꯉꯁꯤꯃꯛꯇꯁꯨ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯥꯏꯇꯦꯝꯁꯦ ꯑꯩ ꯒꯨꯔꯒꯥꯎ ꯊꯥꯏ ꯅꯣꯏꯗꯥ ꯊꯥꯏ ꯗ꯭ꯋꯥꯔꯀꯥ ꯊꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯐꯝ ꯃꯔꯤ ꯃꯉꯥꯅꯤ ꯑꯩꯅ ꯊꯥꯖꯔꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯊꯣꯛꯂꯛꯄ ꯉꯝꯗꯕ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯤ 6ꯀꯤ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨ 5 ꯇꯧꯕꯤꯌꯨ 3 ꯄꯤꯔꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯑꯗꯨꯝ ꯑꯩ ꯃꯤ ꯑꯩ ꯊꯥꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯋꯥꯔꯤ ꯑꯍꯥꯟꯕ ꯁꯥꯟꯅꯕꯅꯦ ꯑꯗꯨ ꯑꯦꯝꯕꯤꯌꯟꯁꯨ ꯌꯥꯝꯅ ꯐꯖꯈ꯭रे ꯑꯩ ꯃꯃꯥꯡ ꯂꯥꯛꯄ ꯑꯗꯨꯗꯣ ꯑꯗꯨꯗꯤ ꯎꯠꯇꯤ ꯎꯠꯆꯈ꯭ꯔꯕꯅꯤ ꯑꯦꯟ ꯐꯨꯗ ꯑꯥꯏꯇꯦꯝꯁ ꯀꯩꯀꯥꯁꯨ ꯌꯥꯝ ꯔꯤꯖꯅꯦꯕꯜ ꯔꯦꯠꯇ ꯉꯁꯤꯒꯤꯁꯦ ꯑꯣꯐꯔ ꯇꯧꯔꯦ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯀ꯭ꯔꯥꯎꯗꯁꯦ ꯂꯦꯞꯇ꯭ꯔꯤ ꯄꯨꯡ 5 ꯍꯦꯟꯖꯜꯂꯕꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯦꯛꯇ ꯁꯤꯠꯁꯦ ꯍꯧꯖꯤꯛ ꯉꯥꯏꯅ ꯂꯩꯔꯤꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯎꯕꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ ꯁ꯭ꯀ꯭ꯔꯤꯞꯇ ꯀꯩꯝ ꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯔꯦꯟꯗꯝꯅꯤꯀꯣ ꯃꯌꯥꯝ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉ ꯑꯗꯨꯝ ꯈꯪꯃꯤꯟꯅꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯋꯤꯀꯦꯟꯒꯨꯝꯕ ꯋꯤꯛ ꯗꯦꯖ ꯁꯨꯝꯕꯗ ꯑꯗꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯑꯣꯏꯔꯣ ꯐ꯭ꯔꯦꯟꯁꯀ ꯑꯣꯏꯔꯣ ꯑꯗꯨꯝ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯒ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯣꯏꯔꯣ ꯆꯥꯛ ꯆꯥꯕꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯗꯁꯨ ꯂꯩꯔꯤꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯐ꯭ꯔꯦꯟꯗꯧꯅ ꯅꯈꯣꯏ ꯄꯨꯜꯂꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏꯌꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯣ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯁꯔꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯏꯟꯁꯇꯥꯒꯤ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯆꯥꯛꯈꯨꯝꯒꯤꯗꯣ ꯆꯥꯛꯈꯨꯝꯑꯅ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯌꯨ and more to come and best of luck ꯁꯣꯝ ꯃꯌꯥꯝ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦꯀꯣ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯁꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯗ ꯐꯥꯎꯕ ꯔꯣꯅꯥꯜꯗꯣ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯝ ꯉꯁꯤ ꯌꯥꯈ꯭ꯔꯦ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯥꯅ ꯃꯃꯤꯡꯁꯨ ꯆꯦꯟꯖ ꯇꯧꯊꯣꯛꯑꯝꯃꯦ ꯁꯤꯁꯦ ꯆꯥꯛꯈꯨꯝꯗꯒꯤ ꯍꯧꯖꯤꯛ ꯆꯥꯛꯁꯪꯒꯨꯝ ꯂꯧꯃꯣ ꯃꯥ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯦ ꯃꯥꯂꯥ ꯉꯥꯏꯌꯣꯀꯣ ꯀꯩꯅꯣ ꯅꯪꯁꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯕꯩꯔꯕ ꯅꯪ ꯇꯧꯔꯤꯁꯦ ꯆꯥꯛꯈꯨꯝꯗ ꯄꯥꯝꯗꯦ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯤꯗꯅ ꯃꯃꯤꯡ ꯍꯌꯦꯡ ꯇꯣꯏꯅ ꯆꯠꯈꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯐꯩꯔꯦꯟ ꯇꯨꯔꯦꯟ ꯑꯣ ꯀꯩꯅꯣ ꯗꯤꯂꯤꯚꯔꯤ ꯂꯧꯈꯠꯄ ꯀꯥꯡꯕꯨꯁꯨ ꯁꯥꯎꯋꯦꯕ ꯑꯣ ꯑꯗꯩ ꯂꯥꯛꯄ ꯅꯧ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯤꯁꯨ ꯈꯤꯇꯪ ꯁꯤꯅ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯑꯩꯅꯦ ꯑꯩ ꯉꯁꯥꯏ ꯆꯪꯕꯗꯅꯦ ꯁꯤꯗ ꯆꯥꯛꯁꯪꯒꯅ ꯀꯩꯅꯣ ꯑꯍꯥꯟꯕ ꯎꯏꯅ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯀꯣꯟꯅ ꯂꯥꯛꯀꯦ ꯀꯥꯏ ꯍꯥꯏꯔꯝꯃꯤꯕ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯀꯣꯟꯅ ꯁꯤꯅ ꯅꯣꯏ ꯍꯤꯔꯣ ꯀꯥꯡꯕꯨꯁꯤꯡꯗ ꯁ꯭ꯋꯥꯏ ꯁꯣꯟꯒꯤ ꯑꯐꯥꯎꯕꯁꯤꯡꯁꯦ ꯐꯥꯎꯕ ꯉꯥꯛꯇꯅꯦ ꯁꯣꯝꯒꯤꯗꯣ ꯑꯐꯥꯎꯕ ꯉꯥꯛꯇꯔꯥ ꯑꯗꯣ ꯉꯁꯤꯁꯨ ꯁꯦꯝ ꯑꯥꯏꯇꯦꯝꯅꯦꯕ ꯁꯤꯁꯦꯀꯣ ꯁꯤꯗꯁꯨ ꯑꯣ ꯁꯤꯗꯁꯨ ꯃꯤ ꯂꯩꯅꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯒꯦꯀꯣ ꯔꯣꯅꯥꯜꯗꯣ ꯍꯣꯏ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯂꯦꯗꯣ ꯆꯥꯛꯈꯨꯝ ꯍꯥꯏꯕꯗꯣ ꯆꯥꯛꯁꯪ ꯑꯣꯜꯂꯦꯀꯣ ꯃꯌꯥꯝ ꯀꯟꯐ꯭ꯌꯨꯖ ꯇꯧꯕꯤꯅꯣ ꯁꯤꯃꯛꯅꯦ ꯆꯥꯛꯈꯨꯝ ꯍꯥꯏꯁꯦ ꯆꯥꯛꯁꯪ ꯍꯥꯏꯅ ꯁꯤ ꯌꯦꯡꯉꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯃꯌꯥꯝ